Makhada Sachabi Sanare Ahing Nongyay Athingbada Thabal Mangala Yesilakpa Mid Ithak Thak Sana Machugum Langnu Ubadi Mayik Mangde Pazabagi Suying Yinkidabra Nangdi Pazay Sukan Kankidabra Nangnadi Gizana Yingsakiba meeting Nolokna Chatsakiba Lamchat Mamang Kawa Punsi Tanka Karanda Tatu Tu Sonuna Namsilaga Tambi Kibi Migi Macha Oibi Magina Hinglage Kanala Kibido Nasidi Anauba Saklon Amaga Chakmana Bogum Tokre Manaba Saktam the Misaktonga Labra Pauba Pirepa Mikuptada Ngakpa Pauki Hage Kalambawa Pumnamak Tokraga Asumna Samjilakle Manaso Living Tong Unaro I Paumo on the Ikrage Doctor Nakinom Hairi Kaiba Tawai Mana Tawa Extra Magapu Magiwarido Doctor Damo Silakle Doctor Magise Gynecology Senior Doctor Libido in a Tabiro Magi Peasant Hana the issue Ibane Hiram Laga Firepado Kadudagi Tokre Nupidu the Atopakari Nuaitaba Amati Mana Panglam Bayaba Mati Amatasu Hangbiramde Hoi Chumi Amarum the Lamlan Boykre Magdo Lamlan Binisu Kalambana Irailana Minungsi Lamda Magi Matau Natri Matagum Hondok Lambra Warurum Gadra Tam Naso Mapuni Nushiba Horum Gadra Adubu Paudima Magi the Magda Mapam Late Kangmana Mangondagi Karigumba Matagi Asa Daurude Asa Tamluba Mikupta Magi Tamoy Asama Tomtana Tugai Saba Oina Tadunaso Mama Mamang Haktagi Lakibani Adubama Piri Pabu Sukan Kanki the Habadi Yado Ribra Chatkiba Maikeda Nuksiba Mit Inga Loinana Yang Horibani Kongtang Maiketa na Horibani Mani Nuksibagi Lekang Lado Oiki Lehau Chin Banungso Purnima Kaya Laktagina Kwaidagi Kwedazaba Mera Thagi Purnima Soiki Ying Bagi Supin Banai Dabogum Sanare Ko Bilerangna Mathon Sana Machu Oi Pugaina Satpada Tabal Magi Masik Mangal no Henkiba Swergagi Kube Lekolgi Sanagi Asing Basanare Gum Mitko Pakau Kiduna Chapta Ying Sakiba Punsigi Tanka Ningsing de Hairubadi Minambi Oikini Soidana Doctor Nai Bachi Mapirak Laga Haire Se Si Doctor Laibi the Pio Adoga Des Among Tang Topio Anyway, congratulations Tamna Firipana Hiram Bawaduso Wakalakle Asim Maminogna Thank you Doctor Adudi Ayamong Toxakrage Sado Matam Credi Bed Rest Tobiuko Tamna Kitang Sui Kaise Hi Doctor Asam Doctor Gimanak Tagi Torak Pada Laibi Gimanak Chatringe Laibi na Momon Noktuna Magi Maike Tamna Lakli Budu Urega Kangle Masu Piripana Pau Amade Hiramlani Punsida Nupi Bisingna Kwaidagi Pamjaba Kwaidagi Harauba Minok Tamsaba Mikupse Mama Ma Oigidore Kanglakpa Mikuptani Haine Adubu Mama Ma Oirabi Tamna Mai Tongda Majanuk Siba Powda Bagira Haraubagi Mami Machit Amata Tabo Ukidre Ui Haraubagi Mami Macha Amadi Adode Atake Shunate Mana Mingondagi Loksan Kibaselda Handok Laroi Haibagini Laibi Manak Yorakle Tamna Tes much am Toxla. I get to say, Nang Lak Bangai Bangam Dana, I know in a Tirak Labani. Haiduna, Tamnagi Makuta, Satsam Laka, Mamai Laduna, Magi Kevin Lom the Pusilakle. Magi Table Gi, Tower do the Gitiskit and Maputorak Laka, Pire. Tamna the Karam Natoba, Hibanaching Batak Piduna, washroom the Changan Grey. Aduga Mana Mapan the Tamna Bungai to the lady. Nihaki Matong, Tamna Torakle. Tapni Makongda, Hining Dana Tanglaga. Laibi Matauda Amuksu, Soyabra Kanda, Kanging Nawang Ama, meeting Ningly. Tamna Montona, Mangak Nachumi Haina, Nomlakpada, Laibi Harauna. Thank God, congratulations. I'm so happy today. Yes. Laibi Magnahik Mangonda, Congress Torak Padudi, Kainoda, Misak Onare Haina Kali. Doctor Duna Saharak Padudi, Kangsa the Bagini. Laibi na Magi Kevin the Tamna of Famalaga, Piripada Gotoki,
Firepasu tough adum paikhalei. Laivina. Congratulations, Firepa. You are going to be father. Firepa mamit manat chap yungi. Process tawkraba matung tha kharaki matung sida. Ma asumba pau ama tarakani haiba thazaba phaurude. Migul khuchongdo than khaiga manadaba phiba mamada hunki. Masada ma nungai bangi ngamkhai leiramde. Phone da laibina thamlage kona tawraklage haina thamkibada ma sukta hai takidrabani. Sur mapika mamaida makhut anina amuktang namtharaga. Am I dreaming? Punsida khwaidagi nungaiba mikupse ai thengnaraktre. Process hokiba matamduda so ai siyongna nungaiba harawa phorokani haibade thasabagi wangmada lekhi. Icha amagi mayai sisu kanmazat oireko. Nungai bagi pau ni imungdo kholang amada lankre. Chahi kaya chupnam marubhumi gum lengoi lamda ayak panungsa khangduna khaya te ising lila maphawba taba ngamdana hinglama punsi amada khangaudana ingagi nongsuna jamjam sutharabagum kaya da sarang mathoi kanariba. Kokila amadi amubidi mamiti ira thangle. Amubi mapure baga makhweni ka da famlaga famda wari tawi. Amubina Saklen as Obama yam thuna sindaba yadre. Nungaiba pause laina manghanba yaba nate. Aisu aigi colleagues do loina invite tawdaba yadre. Pension su satore. Chaklen ama punna jamina se haibani. Handaki matang on thokna sare da moi pabo. Ado moi pabu na kana bu haptoriba chaklen da. Aigi di yumda tawrinda hotel da soba banquet ama tawdoribani. Buffet wina silani. Isa nupagi na hospital ama isinjarasani. Maugi sutonganane mana pangthokning mamaongda pangthokjasano. Aikhoigi awat babu mensin bideba nupi duso. Aikhoina kaidonungda laithokpa honadeko. Magi so aikhoina tung phawba tum yingsin binaba tawsi. Aikhoigi imungda madi laiga sak manarabani. Asuk tangba khudol ama pibi dawredana. Hai, mauna haibada nupido yamna nangba imungdagi oira malene. Hospital da canteen ama hapiduna thabak tawi hairi. Adu lauthokhallaga yumsida thambiragane aikhoina senabana fagadra khalle. Asuk harauraga soiba ngamba thokladi amudingam hauroine. O nasaga na maughalakisano adogi wadu ma ai tapna hairage. Maudi haraubana mamittagi mapidum taramlani. Onthokna su kapkankrabani. Somda suru nungaibagi ngamkhai leitre. Duga nungaiba marakta amukso nungaiba ngamdaba ma yauri. Mana pamjabasi mana London gi afawba cosmetic company gi photo shoot chatringai mamangda success oheu bahaina ningsabana magi ningsabadu thungjare wai sangbagi sor ama holaga beauty spa da leirami in charge oina su leibani mapuroi bana mateng tawduna mana khudingmak chalaibani laibi su laklaga ni da phaminai laibina nungaiba pawse taraga hospital hek chelakadrabu chelaktene ai nungaiba pawse taraga yam sathina harawe aduga ini khwaidagi harawba amana America gi khongchatse chatringai mai pakibasini laibi ai mama ma oiba pami ai gi sunung chibe icha ma ithanung da pamba pami icha duna mama haina kobada so itaningi aduba icha do gi damak aina ai career amadi ai gi routine de effect on madi pamde aduna sel darkar oiba mida sel pithoga ai ya chawba amaso mana ko ghanbiram madro fatrane siso amana magi mateng pangna bachingi hawjikti ai cosmetic surgery injection tablet makhata na chabada aingonda kanamtana thinglaroi ai sinphamsa yamna hotnaraga fangkibanina sidai henne lumba aingonda amta leite adoba surrogate mother am thibagi mohot angang ama tum yokpe habasida nangna thoi ke suwana awaibam thirisina kaige noi family haire nangna hapital inchatle mi macha yokpa ipamdi mathong maram khangdaba angang ama aida aigi ichani na thengningdi ayam hangoirakanida adoga icha yaudabini haina yumda tuktharaga leibata ai pamde moin ai nungsirasu kaigumba kanda wangang amada ayam pothande icha sima leiradi kanamtan ai mathakta wangang basunga maroi aina kidobusu leiraroi pharene duba angang se soidanaba aikhoyam chaksinba madi mathau taiko as kemda khaluno no nini sida mabu yumda pusalaga aikhoina chaksina senani magi di nang kemda waruno nungaiba pam su tahanle trade am tawsidana nangda pambado pisara loire kaino
ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯊꯤꯜ ꯁꯨꯇꯤꯡ ꯑꯃꯁꯨ ꯂꯩꯔꯤ ꯑꯦꯔꯣꯟꯗ ꯉꯥꯏꯔꯒ ꯑꯩꯕꯨ ꯂꯩꯔꯝꯕꯅꯤ ꯃꯉꯣꯟꯗ ꯊꯤꯜꯂꯣꯅ ꯍꯥꯏꯈꯤꯕꯅꯤ ꯐꯔꯦꯅꯦ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯆꯔꯨꯔꯣ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯍꯧꯒꯠꯃꯤꯟꯅꯔꯛꯂꯦ ꯁꯨꯔꯨꯅ ꯑꯦꯔꯣꯟꯒ ꯂꯣꯏꯅꯅ ꯁꯨꯇꯤꯡ ꯃꯐꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯕꯤꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯏꯔꯛꯄꯗꯣ ꯂꯥꯏꯕꯤꯅ ꯂꯣꯏꯅ ꯐꯪꯗꯕꯅ ꯑꯋꯥꯠꯄ ꯑꯃꯅꯤꯗꯣ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯩꯔꯨꯅꯕ ꯍꯥꯏꯅ ꯃꯈꯣꯡꯅ ꯊꯣꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯒꯤ ꯐꯥꯔꯃꯥꯁꯤꯗꯣ ꯁꯦꯜ ꯆꯥꯎꯏꯅ ꯀꯩꯊꯦꯜ ꯃꯅꯨꯡꯒꯤ ꯍꯣꯜꯁꯦꯜꯗꯨꯗꯒꯤ ꯂꯩꯔꯨꯒꯦ ꯈꯟꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯆꯥꯅꯕ ꯈꯔꯁꯨ ꯌꯦꯡꯂꯛꯀꯦ ꯍꯥꯏꯅ ꯈꯥꯎ ꯑꯆꯧꯕ ꯍꯅꯨꯕꯤꯅ ꯀꯩꯊꯦꯜ ꯐꯝꯕꯗꯒ ꯄꯨꯅꯕ ꯑꯗꯨꯃꯒ ꯄꯥꯏꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯋꯥꯀꯤꯡ ꯑꯣꯏꯅ ꯊꯣꯔꯛꯂꯦ ꯒꯥꯔꯤꯗꯤ ꯃꯇꯦꯛ ꯑꯃ ꯇꯣꯡꯗꯧꯔꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯋꯥꯡꯃꯩ ꯊꯣꯔꯛꯄꯒ ꯆꯦꯞꯊ ꯑꯣꯇꯣꯏ ꯉꯥꯏꯔꯤꯉꯩ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯁꯠ ꯂꯥꯎꯅ ꯇꯥꯝꯅꯥꯒꯤ ꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯏ ꯃꯁꯤꯟ ꯃꯨꯕ ꯁꯥꯏ ꯒ꯭ꯂꯥꯁꯇꯣ ꯆꯤꯡꯊꯔꯒ ꯃꯉꯛ ꯈꯔ ꯂꯤꯊꯣꯔꯛꯏ ꯇꯥꯝꯅꯥꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯥꯝꯅꯥ ꯍꯟꯗꯛ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯃꯇꯥꯡ ꯆꯥꯅ ꯐꯤꯔꯦꯞꯄꯕꯨ ꯊꯦꯡꯅꯔꯛꯄꯁꯤꯗ ꯃꯥꯁꯨ ꯀꯣꯏꯟꯁꯤꯗꯦꯟꯁ ꯃꯛꯄꯨ ꯃꯥꯜꯂꯛꯇ꯭ꯔꯕꯅꯤ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯤ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯃꯥꯟꯕ ꯃꯇꯧ ꯑꯃ ꯌꯥꯎꯔꯤ ꯈꯥꯎ ꯄꯥꯏꯔꯤꯁꯤ ꯎꯗ꯭ꯔꯣ ꯈꯥꯎꯗꯨꯗꯤ ꯑꯦꯟꯁꯥꯡ ꯍꯥꯞꯄꯁꯨ ꯌꯥꯏ ꯆꯦꯡ ꯍꯋꯥꯏ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯐꯤꯔꯣꯜ ꯆꯥꯂꯣꯜ ꯍꯥꯞꯄꯁꯨ ꯌꯥꯏꯅ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯩ ꯂꯩꯕꯅꯣ ꯍꯪꯕꯅꯤ ꯄꯣꯠꯅꯤ ꯄꯣꯠ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯅꯪ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯣꯇꯣ ꯑꯗꯨꯝ ꯆꯠꯆꯒꯦ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡꯕꯗꯣ ꯀꯣꯛ ꯉꯥꯎꯒꯜꯂꯦ ꯐꯤꯔꯦꯞꯄ ꯑꯁꯨꯛ ꯃꯅꯨꯡ ꯀꯟꯕ ꯇꯥꯝꯅꯥꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯆꯀ꯭ꯔꯤꯗꯣ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯗꯦ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯀꯥꯔꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇꯣ ꯍꯥꯡꯗꯣꯛꯏ ꯀꯥꯈꯠꯂꯣ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃꯗꯤ ꯐꯤꯔꯦꯞꯄ ꯈꯪꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤꯅꯣ ꯈꯟꯈꯤꯗꯧꯕ ꯍꯥꯏꯗꯨꯅ ꯀꯤꯖꯔꯛꯂꯦ ꯃꯥ ꯄꯥꯝꯗꯦ ꯃꯊꯧ ꯂꯩꯇꯕ ꯅꯣꯛꯅꯗꯧꯒꯤ ꯉꯥꯏꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯤꯆꯩꯐꯝ ꯑꯣꯏꯕ ꯑꯗꯨꯅ ꯐꯤꯔꯦꯞꯄꯗ ꯈꯔ ꯁꯥꯎꯅ ꯌꯦꯡꯉꯤ ꯍꯩꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯕꯅꯤ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯒꯥꯔꯤꯗ ꯁꯠ ꯀꯥꯈꯠꯂꯛꯂꯦ ꯑꯗꯩ ꯐꯤꯔꯦꯞꯄꯅ ꯊꯣꯡ ꯊꯤꯡꯖꯤꯟꯕꯤꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯑꯣꯏꯅ ꯁꯠ ꯊꯤꯡꯖꯤꯟꯈꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯥꯒꯤ ꯃꯇꯧꯗ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯉꯛꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯥꯁꯨ ꯃꯃꯥꯡꯒꯤ ꯁꯤꯠꯇꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯅ ꯑꯦꯁꯤ ꯊꯥꯔꯛꯄꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯑꯗꯨꯅ ꯏꯁꯨꯛ ꯁꯨꯛꯂꯒ ꯁꯣꯔ ꯊꯤꯡꯗꯨꯅ ꯈꯥꯡꯉꯤ ꯐꯤꯔꯦꯞꯄꯅ ꯎꯔ ꯃꯥꯜꯂꯦ ꯑꯦꯁꯤ ꯍꯩꯅꯗꯕ꯭ꯔꯥ ꯑꯧ ꯐꯤꯔꯦꯞꯄ ꯃꯨꯊꯠꯂꯒ ꯊꯥꯏꯅꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯗꯥꯏ ꯁꯠ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯔꯒ ꯐꯤꯔꯦꯞꯄ ꯀꯣꯟꯅ ꯋꯥꯈꯜ ꯂꯥꯛꯏ ꯃꯤꯍꯨꯜꯗꯨ ꯗꯛ 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 ꯆꯣꯡꯕꯁꯨ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯉꯥꯏꯔꯨꯗꯦ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯇꯣꯡ ꯇꯥꯝꯅꯥ ꯏꯇꯞ ꯇꯞꯅ ꯃꯇꯝꯗꯨꯗꯁꯨ ꯍꯩꯅꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯍꯩꯅꯗꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯍꯩꯅꯩ ꯍꯩꯅꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤꯗꯦ ꯐꯤꯔꯦꯞꯄ ꯇꯞꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯇꯥꯝꯅꯥ ꯉꯛꯅ ꯑꯩꯉꯣꯟꯗꯔꯥ ꯅꯪꯕꯨꯅꯦ ꯅꯪꯉꯣꯟꯗ ꯍꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯈꯛ ꯇꯣꯡꯉꯒ ꯑꯁꯤ ꯃꯇꯥꯏꯁꯤꯗ ꯆꯨꯍꯤꯡ ꯁꯨꯝꯃꯤꯕ ꯆꯥꯆꯥꯁꯤꯗ ꯍꯪꯉꯨꯕ ꯌꯥꯕ꯭ꯔꯥ ꯇꯥꯁꯨ ꯇꯥꯔꯝꯃꯣꯏ ꯑꯉꯥꯎꯕꯁꯨ ꯇꯥꯅꯤ ꯇꯥꯝꯅꯥ ꯇꯞꯅ ꯋꯥꯍꯪ ꯍꯪꯉꯤꯕ ꯅꯪꯁꯨ ꯋꯥꯈꯜꯗꯤ ꯈꯟꯃꯟꯗꯦꯗ ꯅꯨꯡꯉꯥꯏꯗꯧꯕꯗ ꯑꯀꯤꯕ ꯇꯥꯡꯀꯛ ꯈꯔ ꯊꯦꯡꯅꯈꯤꯕꯅ ꯅꯤꯡꯁꯤꯡ ꯑꯣꯠꯂꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯕ ꯃꯃꯥꯏ ꯂꯩꯇꯨꯅ ꯆꯠꯂꯤ ꯌꯥꯝꯅ ꯀꯟꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯃꯤꯁꯛꯁꯦ ꯅꯪꯅꯤ ꯈꯪꯗ꯭ꯔꯤ ꯅꯪꯅ ꯑꯗꯨ ꯍꯪꯕꯒꯤ ꯃꯔꯝ ꯀꯩꯅꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯇꯥꯝꯅꯥ ꯈꯪꯂꯦ ꯐꯤꯔꯦꯞꯄꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨꯃꯗꯤ ꯁꯨꯔꯨ ꯂꯨꯅ ꯇꯧꯔꯕꯗꯤ ꯃꯤꯁꯛꯇꯣ ꯃꯍꯥꯛꯅꯤ ꯈꯪꯂꯛꯄꯗ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯔꯣꯏ ꯃꯉꯣꯟꯗ ꯃꯤꯆꯩ ꯈꯔꯗꯤ ꯊꯥꯔꯛꯂꯅꯤ ꯇꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯇꯅꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯁꯨꯔꯨꯗꯨ ꯈꯪꯍꯟꯗꯕꯅ ꯋꯥ ꯈꯔꯗꯤ ꯂꯩꯔꯅꯤ ꯑꯣꯏꯗꯧꯔꯤꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯔꯣꯠꯄꯤ ꯐꯣꯡꯕ ꯌꯥꯗꯕꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃ ꯂꯥꯜꯂꯕꯤ ꯃꯌꯥꯝꯒꯤ ꯌꯦꯛꯅꯕꯤ ꯈ꯭ꯋꯥꯏꯅ ꯇꯨꯀꯠꯆꯅ ꯁꯣꯟꯅꯕꯤ ꯂꯣꯅꯕꯤ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯁꯦꯜꯒꯤ ꯃꯩꯁꯥꯅ ꯊꯣꯝꯂꯤꯕ ꯑꯩꯉꯣꯟꯗꯗꯤ ꯀꯅꯥ ꯑꯃꯒꯤ ꯃꯤꯆꯩꯗ ꯏꯔꯥ ꯊꯥꯡꯂꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯏꯃꯥꯡꯗ ꯄꯥꯝꯂꯤꯕ ꯁꯦꯜꯗꯨꯃ ꯇꯥꯔꯒ ꯂꯩꯔꯕꯗ ꯑꯩꯅ ꯅꯥꯀꯟꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯄ ꯅꯣꯡꯂꯩ ꯑꯃꯠꯇꯁꯨ ꯀꯤꯕ ꯐꯥꯎꯔꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯗ ꯍꯦꯛ ꯁꯤꯟꯅꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯄꯤꯔꯛꯀꯅꯤ ꯊꯃꯣꯏ ꯑꯃ ꯄꯥꯟꯕꯅ ꯀꯔꯤꯒꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏ ꯑꯗꯨꯛ ꯏꯪꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯀꯌꯥꯗꯁꯨ ꯃꯌꯥ ꯀꯜꯂꯨꯕ
ꯂꯥꯎꯊꯣꯛꯈꯤꯒꯦ ꯀꯅꯥ ꯑꯃꯒꯤ ꯃꯀꯥꯗ ꯌꯦꯠꯂꯣꯏ ꯈꯪꯕꯤꯗꯨꯅ ꯃꯊꯧ ꯀꯥꯎꯈꯤꯅꯤ ꯅꯤꯡꯁꯤꯡꯂꯛꯄ ꯃꯍꯥꯛꯇꯨꯒꯤ ꯋꯥꯉꯥꯡꯁꯤꯡꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯏ꯫ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯉꯥꯡꯁꯤꯡꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯆꯩꯅꯥꯁꯨ ꯍꯥꯞꯄꯛꯏ꯫ ꯃꯇꯝ ꯑꯃꯗꯅ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯕꯨ ꯇꯥꯊꯤ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯉꯣꯟꯗ ꯎꯍꯜꯂꯛꯄꯗꯨꯅ ꯏꯃꯣꯟ ꯃꯣꯟꯕ ꯍꯨꯒꯨꯝ ꯇꯞꯅ ꯊꯃꯣꯏꯒꯤ ꯐꯤꯕꯝꯁꯨ ꯀꯌꯥꯗ ꯁꯣꯛꯍꯜꯂꯛꯂꯤꯕ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯑꯩ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ꯫ ꯅꯪꯅ ꯑꯃꯃꯝꯇꯪ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤꯁꯨ ꯃꯤꯠ ꯄꯥꯜꯂꯤ, ꯑꯩꯒꯤꯁꯨ ꯅꯥ ꯄꯥꯜꯂꯤ꯫ ꯑꯩ ꯂꯣꯏꯅ ꯇꯥꯏ, ꯂꯣꯏꯅ ꯎꯏ꯫ ꯑꯩꯁꯦ ꯌꯥꯝ ꯍꯣꯡꯂꯕꯅꯤꯗ, ꯌꯥꯝꯅ ꯍꯣꯡꯂꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯃꯇꯝꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯁꯨꯞꯅꯇꯪꯒꯤ ꯃꯃꯤꯡ ꯈꯛꯇꯒꯤꯅꯤ, ꯀꯨꯟꯗꯣ ꯄꯔꯤ ꯍꯣꯡꯅꯈꯤꯕ ꯈꯛꯇꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯁꯥꯒꯩꯗ ꯁꯤꯟꯅꯕꯤꯈꯤꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯄꯤꯔꯣꯏ ꯋꯥꯁꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯩ ꯀꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯀꯞꯆꯈꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯇꯧꯁꯤꯟꯅꯕ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯌꯦꯛ ꯁꯦꯡꯗꯕꯗꯨꯅ ꯐꯩ ꯈꯟꯈꯤ꯫ ꯈꯨꯗꯤꯡꯃꯛ ꯃꯪꯂꯥꯟꯒꯨꯝꯅ ꯌꯥꯝꯅ ꯊꯨꯈꯤ꯫ ꯀꯣꯂꯦꯖ ꯃꯇꯝꯁꯨ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯈꯣꯏꯁꯥꯎꯅꯕꯅ ꯑꯦꯛꯖꯥꯝ ꯐꯥꯎ ꯄꯥꯁ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯏꯔꯣꯏ ꯈꯟꯅ ꯑꯈꯪꯕꯗꯨ ꯐꯥꯎ ꯏꯔꯝꯈꯤꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯑꯩꯈꯣꯏꯅꯤ ꯈꯥꯏꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯈꯜꯂꯨꯔꯒ ꯑꯩꯁꯤꯁꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯅꯤꯡꯉꯤ꯫ ꯀꯔꯝꯕ ꯋꯥꯍꯪ? ꯆꯠꯈ꯭ꯔꯅꯨꯅ ꯑꯩꯅ ꯈꯥꯝꯂꯕꯗꯤ ꯅꯪꯕꯨ ꯆꯠꯇꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ? ꯏꯆꯥꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯕ? ꯋꯥꯍꯪꯗꯨ ꯂꯩꯐꯥꯠꯇ꯭ꯔꯤꯉꯩꯗ ꯐꯤꯔꯦꯞꯄ! ꯆꯩꯗꯨꯅ ꯀꯧꯔꯒ ꯈꯥꯝꯃꯛꯄꯗ ꯐꯤꯔꯦꯞꯄ ꯃꯉꯣꯟ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ, ꯈꯪꯗꯦꯗ, ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯒ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯗꯨꯗꯤ ꯑꯩꯕꯨ ꯊꯨꯡꯕ ꯃꯥꯟꯕ꯭ꯔꯅꯦ ꯅꯪꯅ? ꯊꯨꯡꯂꯤꯗꯨꯗꯤ꯫ ꯐꯤꯔꯦꯞꯄ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯆꯃꯝꯅꯕ ꯁꯛꯂꯣꯟ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯃꯨꯛ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯔꯔꯗꯨꯗꯒꯤ ꯇꯥꯝꯅꯥꯗ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯕꯗꯨꯗ ꯇꯥꯝꯅꯥꯁꯨ ꯃꯇꯥꯏ ꯑꯃꯗ ꯁꯠꯊꯩꯖꯤꯟꯈꯤ꯫ ꯍꯟꯗꯛꯁꯨ ꯐꯤꯔꯦꯞꯄ ꯃꯃꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯈꯤꯇꯪ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤ, ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯥꯟꯅꯔꯝꯗ꯭ꯔꯤꯁꯤꯗꯤ꯫ ꯅꯪꯁꯨ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯇꯥꯝꯅꯥ, ꯑꯍꯣꯡꯕ ꯉꯥꯛꯇꯅꯤꯗ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯃꯗꯤ ꯍꯣꯡꯗꯕ ꯃꯥꯜꯂꯦ꯫ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗ ꯅꯝꯗꯨꯅ ꯑꯍꯣꯡꯕ ꯃꯥꯅ ꯎꯍꯜꯂꯁꯨ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛꯁꯦ ꯍꯣꯒꯥꯏꯔꯒ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯃꯁꯨ ꯌꯦꯡꯕ ꯌꯥꯔꯝꯂꯕ ꯑꯍꯣꯡꯕꯁꯦ ꯑꯍꯣꯡꯕ ꯃꯈꯜ ꯃꯥꯟꯅꯗꯅ ꯍꯣꯡꯂꯛꯕꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯐꯤꯔꯦꯞꯄꯅ ꯆꯨꯔꯜ ꯑꯃꯒꯨꯝ ꯃꯔꯣꯜ ꯃꯔꯤ ꯁꯝꯅꯗ ꯃꯈꯥ ꯁꯨꯝ ꯀꯣꯊ ꯇꯥꯔꯛꯄꯗꯣ ꯇꯥꯝꯅꯥ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯐꯤꯔꯦꯞꯄ, ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯀꯩꯅꯣꯝꯃ ꯁꯣꯏꯔꯦ, ꯀꯩꯅꯣꯝꯃ ꯏꯁꯣꯏ ꯁꯣꯏꯔꯦ꯫ ꯈꯥꯝꯃꯣ! ꯍꯥꯏꯔꯛꯄꯗꯨꯗ ꯐꯤꯔꯦꯞꯄ ꯃꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯇꯣ ꯇꯥꯝꯅꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ꯭ꯔꯥ ꯇꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗꯒꯤ ꯇꯥꯝꯅꯥꯁꯨ ꯍꯥꯟꯅꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯈꯥꯝꯃꯣ, ꯃꯐꯝ ꯌꯧꯔꯦ ꯍꯥꯏꯕ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯐꯤꯔꯦꯞꯄꯗꯣ ꯈꯤꯇꯪꯗꯤ ꯌꯥꯡꯉꯤ꯫ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯈꯤꯇꯪ ꯊꯩꯖꯤꯜꯂꯒ ꯈꯥꯝꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯁꯠ ꯀꯨꯝꯊꯔꯛꯂꯒ ꯐꯤꯔꯦꯞꯄꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯝꯗꯅ ꯒ꯭ꯔꯣꯡ ꯀꯩꯊꯦꯜ ꯃꯅꯨꯡ ꯆꯪꯉꯛꯏ꯫ ꯃꯆꯤꯟꯕꯥꯜꯗ ꯑꯃꯨꯕ ꯃꯥꯛꯁ ꯑꯃ ꯁꯠ ꯎꯞꯁꯤꯜꯂꯒ ꯃꯆꯤꯟꯕꯥꯜ ꯆꯦꯛꯁꯤꯟꯅꯗꯨꯅ ꯄꯤꯔꯥꯡ ꯊꯤꯟꯒꯠꯇꯨꯅ ꯈꯥꯡꯈꯤ꯫ ꯀꯥꯎꯗ꯭ꯔꯤ, ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯁꯨ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯕꯦꯛ ꯆꯠꯄꯒꯤ ꯑꯍꯜꯁꯤꯡꯗ ꯐꯤꯔꯦꯞꯄꯅ ꯆꯩꯕꯗꯣ꯫ ꯑꯃꯨꯕꯤꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ, ꯍꯥ? ꯀꯣꯀꯤꯂꯥꯅ, ꯂꯥꯏꯔꯤꯛ ꯑꯗꯨꯛ ꯍꯩꯕ ꯅꯪꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯔꯛ 10 ꯐꯥꯎꯕ ꯁ꯭ꯀꯣꯔ ꯇꯧꯕ ꯉꯝꯗꯕꯁꯦ ꯅꯪ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗ꯭ꯔꯒꯦ, ꯍꯥ? ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯀꯦꯔꯤꯌꯔ ꯂꯣꯏꯅ ꯃꯥꯡꯍꯜꯂꯒꯗ꯭ꯔꯣ? ꯐꯤꯔꯦꯞꯄ ꯁꯪꯒꯠꯂꯒ ꯈꯨꯝꯃꯤ, ꯂꯥꯏꯔꯤꯛ ꯇꯝꯗꯧꯕ ꯑꯩꯕꯨ ꯅꯣꯏꯅ ꯅꯨꯄꯤꯁꯨ ꯉꯟꯇꯥ ꯊꯤꯖꯤꯟꯕꯤꯔꯒ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯆꯪꯉꯝꯅꯤ ꯁꯤꯔꯕ? ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯀꯤꯔꯨꯞ ꯂꯦꯞꯄꯤꯕ ꯇꯥꯝꯅꯥꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯂꯩꯔꯤꯈꯩ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯁꯨꯛꯄꯣꯏ ꯄꯣꯊꯥꯕ ꯐꯪꯗꯦ꯫ ꯏꯁꯥꯁꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯕꯅꯦ꯫ ꯀꯣꯀꯤꯂꯥ ꯑꯃꯨꯛꯇꯐꯥꯎ ꯁꯦꯠ ꯊꯥꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯈꯖꯥꯏꯗꯨꯗ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯀꯟꯅ ꯑꯃꯨꯛ ꯊꯥꯈꯤꯕꯗꯣ ꯐꯤꯔꯦꯞꯄ ꯃꯅꯤꯡ ꯍꯜꯂꯤ꯫ ꯏꯔꯥ ꯊꯥꯡꯂꯒ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯂꯩꯈꯤ꯫
ꯑꯗꯨꯕꯨ ꯃꯌꯥ ꯈꯔ ꯆꯤꯛꯁꯤꯟꯕꯗꯤ ꯃꯃꯥꯏꯅ ꯀꯥꯔꯤꯕ ꯁꯤꯡꯂꯤꯗꯨꯗꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯦ꯫ ꯑꯃꯨꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯉꯛꯅ ꯌꯦꯡꯉꯛꯂꯝꯃꯤ꯫ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕ ꯁꯞꯇ꯭ꯔꯗꯣ ꯃꯆꯥꯅꯨꯄꯥꯗ ꯐꯨꯈꯤꯕꯗꯣ ꯃꯥꯁꯨ ꯌꯥꯅꯤꯡꯕ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯡꯁꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯊꯦꯡꯍꯟꯅꯤꯡꯗꯕ ꯃꯆꯥ ꯑꯍꯟꯅꯤ꯫ ꯀꯣꯀꯤꯂꯥ ꯃꯃꯧꯒꯤ ꯃꯃꯥꯏ ꯀꯟꯕꯤꯈꯤꯕꯅꯤ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯗ ꯐꯨ ꯆꯩꯗꯨꯅ꯫ ꯃꯃꯧꯅ ꯃꯃꯥꯏ ꯉꯛꯁꯪ ꯉꯥꯡꯁꯤꯟ ꯏꯔꯥ ꯊꯥꯡꯂꯒ ꯀꯞꯀꯦꯁꯨ ꯉꯝꯗ ꯀꯞꯁꯨ ꯀꯞꯅꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯗꯣ ꯀꯣꯀꯤꯂꯥꯅ ꯎꯕꯅꯅꯤ꯫ ꯑꯃꯨꯕꯤꯅ ꯎꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯅ ꯁꯨꯛꯎ ꯎꯈꯤꯗ꯭ꯔꯕꯁꯨ ꯀꯣꯀꯤꯂꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯨꯄꯤꯁꯤ ꯅꯪ ꯀꯔꯤꯒꯤ ꯂꯧꯔꯤ? ꯐꯤꯔꯦꯞꯄꯅ ꯅꯣꯏꯕꯨ ꯑꯕꯣꯛ ꯃꯁꯥ ꯁꯣꯜꯂꯤ ꯑꯕꯣꯛꯅ ꯄꯥꯝꯖꯕ ꯃꯁꯨꯅꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯗꯦꯔ ꯈꯥꯛꯑꯒ ꯑꯩꯕꯨ ꯂꯨꯍꯣꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯃꯨꯕꯤꯅ ꯇꯥꯃꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯐꯠꯇꯦ꯫ ꯀꯣꯀꯤꯂꯥ ꯑꯃꯨꯕꯤꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯃꯧꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤꯉꯩ ꯃꯃꯧꯒꯤ ꯐꯤꯕꯝ ꯁꯨꯛꯎ ꯎꯕ ꯉꯝꯗꯕ ꯍꯩꯊꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯑꯗꯨꯅ ꯀꯣꯀꯤꯂꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯪꯁꯩ ꯁꯩꯔꯤ꯫ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀꯗꯧꯕ ꯑꯣꯏꯔꯒꯅꯅꯦ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ꯫ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯛꯀꯅꯨ꯫ ꯍꯅꯨꯊꯪꯗ ꯑꯩꯅ ꯅꯪꯕꯨ ꯈꯥꯏꯅꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ? ꯋꯥ ꯅꯠꯇꯕ ꯋꯥꯀꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯅꯁꯥ ꯅꯨꯄꯥ ꯋꯥꯔꯛꯎ꯫ ꯂꯩꯔꯣꯏ ꯍꯥꯏꯔꯒꯅ ꯅꯃꯥ ꯅꯆꯥ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯣ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯏꯃꯥ ꯍꯌꯦꯡ ꯄꯨꯊꯔꯛꯂꯅꯤ꯫ ꯁꯤꯒꯤ ꯀꯨꯝꯍꯩꯁꯦ ꯑꯅꯤꯔꯛ ꯁꯨꯅ ꯎꯔꯛꯂꯕ ꯅꯣꯏꯅꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯗꯕꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯀꯣꯀꯤꯂꯥ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯁꯨ ꯊꯕꯛ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯐꯨꯔꯒꯤ ꯃꯇꯥꯒꯨꯝ ꯇꯝꯊꯤꯕ ꯁꯥꯎꯝ ꯑꯃ ꯌꯥꯎꯅ꯫ ꯃꯃꯤꯠ ꯏ ꯊꯥꯡꯉꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯁꯤꯟ ꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯐꯤꯕꯝꯅꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥ ꯑꯃꯨꯕꯤꯁꯨ ꯁꯥꯎꯕꯅ ꯃꯩ ꯏꯁꯤꯡ ꯆꯪꯈꯤꯗ꯭ꯔꯕ ꯃꯆꯥꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯃꯃꯧꯗ ꯈꯨꯠ ꯊꯥꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯈꯥꯝꯅꯕ ꯆꯦꯟꯁꯤꯜꯂꯤ꯫ ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯂꯥꯞꯅ ꯍꯥꯏꯗꯣꯛꯂꯨꯔꯒ ꯇꯥꯝꯅꯥꯒꯤ ꯈꯖꯥꯏ ꯍꯨꯝꯖꯤꯜꯂꯛꯄꯗ ꯇꯥꯝꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯍꯟꯕꯗ ꯂꯧꯅ ꯈꯪꯉꯥꯏ ꯍꯥꯏꯗꯔꯛꯏ꯫ ꯂꯣꯡꯈ꯭ꯔꯥꯛ ꯂꯨꯡꯅ ꯇꯨꯁꯤꯟꯈꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯈꯨꯠꯇꯨꯃꯗꯤ ꯑꯃꯨꯕꯤꯅ ꯐꯥꯍꯧꯔꯦ꯫ ꯃꯃꯥꯅ ꯐꯥꯔꯛꯂꯤꯕ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯇꯥꯝꯅꯥꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯪꯁꯤꯡ ꯆꯤꯡꯈꯠꯂꯒ ꯀꯟꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯒ ꯅꯪ ꯑꯩ ꯀꯌꯥꯝ ꯄꯥꯝꯒꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯤ ꯂꯩꯖꯩ꯫ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯅꯁꯥꯅ ꯈꯪꯅ ꯆꯠꯈꯤꯗ꯭ꯔꯕ ꯑꯩꯅ ꯅꯪꯕꯨ ꯗꯣꯂꯥꯟꯁꯤꯗꯒꯤ ꯏꯟꯊꯨꯔꯒ ꯍꯥꯠꯀꯅꯤ ꯈꯪꯉꯕ? ꯃꯤ ꯍꯥꯠꯄ ꯍꯣꯡ ꯉꯝꯃꯛꯇꯧꯔꯤ꯫ ꯊꯧꯗꯣꯛ ꯃꯤꯀꯨꯞꯇ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯄꯅ ꯁꯣꯔ ꯐꯨꯜꯂꯛꯄꯅ ꯃꯥꯛꯁꯁꯨ ꯁꯠ ꯂꯧꯊꯣꯛꯈꯤ꯫ ꯃꯁꯥꯗ ꯊꯠꯀꯠꯂꯤꯕ ꯑꯀꯤꯕꯗꯣ ꯂꯩꯈꯤꯕꯅ ꯋꯥꯈꯜ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯃꯅꯤꯡꯗ ꯈꯪꯍꯟ ꯍꯜꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯥꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕ ꯇꯥꯍꯟꯕꯤꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨꯅ ꯃꯥ ꯏꯔꯥ ꯍꯦꯟꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯁꯥꯗꯨ ꯏꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯤꯕ ꯃꯤ ꯑꯃꯗ ꯈꯪꯋꯥ ꯋꯥꯏꯁꯤꯟꯒꯦ ꯇꯧꯕꯗ ꯐꯤꯔꯦꯞꯄꯅ ꯄꯥꯝꯕꯣꯝ ꯑꯃꯗ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯃꯈꯨꯠ ꯑꯅꯤꯅ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕ ꯅꯨꯄꯤꯗꯣ ꯐꯥꯕꯣꯏ ꯇꯧꯔꯒ ꯂꯦꯞꯍꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯐꯤꯔꯦꯞꯄꯅ ꯅꯃꯥꯏ ꯑꯗꯨ ꯌꯥꯝ ꯊꯛꯏꯗꯨꯅ ꯀꯔꯤꯒꯤ? ꯇꯨꯁꯤꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯅ ꯅꯪꯒꯤ ꯇꯨꯡ ꯂꯣꯟꯅ ꯏꯟꯅꯔꯛꯂꯝꯗ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯍꯥ? ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯁꯨ ꯀꯩꯝ ꯀꯥꯏꯗꯦ꯫ ꯇꯥꯝꯅꯥ ꯃꯁꯥꯗꯨ ꯈꯤꯇꯪ ꯅꯦꯝꯊꯅꯕ ꯇꯞꯅ ꯁꯣꯔ ꯐꯥꯊꯩ꯫ ꯑꯗꯨꯒ ꯇꯞꯂꯤ ꯀꯩꯒꯤ ꯅꯪꯗꯤ ꯂꯣꯟꯅ ꯏꯟꯅꯔꯛꯂꯤꯕ? ꯂꯣꯟꯅ ꯏꯟꯅꯔꯛꯄꯒꯤ ꯃꯔꯝꯅ ꯀꯩꯒꯤ? ꯊꯋꯥꯏꯅ ꯅꯪꯅ ꯄꯨꯈ꯭ꯔꯒ ꯑꯗꯨꯗꯤ ꯏꯟꯅꯔꯛ ꯇꯥꯕ꯫